ꯑꯍꯤꯡꯒꯤ ꯐꯖꯕꯤ ꯑꯍꯤꯡꯅꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤ ꯃꯦꯂꯩ ꯑꯃꯁꯨꯡ ꯂꯩꯔꯥꯡꯕꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯂꯩꯔꯤꯕ ꯄꯦꯕꯤꯂꯟ ꯁꯪꯂꯦꯟ ꯑꯍꯤꯡ ꯁꯛꯇꯥꯕ ꯑꯃꯗꯤ ꯁꯛꯇꯥꯕꯤ ꯀꯌꯥꯒꯤ ꯌꯥꯔꯦꯛ ꯁꯪꯂꯥ ꯏꯃꯤꯠꯃꯛꯅ ꯎꯔꯤꯕ ꯇꯁꯦꯡꯅ ꯎꯈꯤꯕ ꯁꯤꯟ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯑꯃꯣꯠꯄ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯀꯥꯝꯕ ꯋꯥꯔꯤꯒꯤ ꯊꯨꯅꯥꯝꯕ ꯋꯥꯔꯤꯗꯤ ꯏꯅꯤꯡꯗꯕꯅꯤ ꯇꯥꯈꯤꯕ ꯑꯃꯗꯤ ꯎꯈꯤꯕ ꯊꯧꯗꯣꯛꯀꯤ ꯄꯥꯎ ꯉꯁꯤꯗꯤ ꯃꯤꯌꯥꯝꯗ ꯂꯤꯊꯣꯛꯄ ꯇꯥꯏ ꯀꯂꯝ ꯃꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯆꯦꯟꯊꯔꯛꯄ ꯑꯃꯣꯠꯄ ꯃꯨꯛꯀꯤ ꯑꯀꯥꯝꯕ ꯋꯥꯍꯩ ꯉꯥꯛꯄꯤꯒꯅꯤ ꯄꯦꯕꯤꯂꯟ ꯁꯪ ꯖꯨꯂꯥꯏ 7, 1969 ꯁꯪꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯎꯅꯈꯤ ꯁꯛꯈꯪꯅꯈꯤ ꯃꯦꯂꯩ ꯑꯃꯁꯨꯡ ꯂꯩꯔꯥꯡꯕꯤ ꯃꯍꯥꯛ ꯑꯃꯣꯠꯄ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤ ꯃꯣꯠꯄꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯝꯂꯕꯅꯤ ꯇꯨꯀꯠꯆꯩ ꯃꯍꯥꯛꯄꯨ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤ ꯏꯆꯜ ꯏꯆꯦ ꯑꯃ ꯑꯣꯏꯅ ꯊꯥꯕꯜ ꯐꯩ ꯑꯍꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯈꯔ ꯍꯦꯟꯈ꯭ꯔꯦ ꯁꯤꯅꯦꯃꯥ ꯑꯔꯣꯏꯕ ꯁꯣ ꯂꯣꯏꯔꯛꯄ ꯃꯇꯝꯅꯤ ꯑꯩꯍꯥꯛ ꯀꯥꯡꯖꯩꯕꯨꯡꯗ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯏꯊꯟꯇ ꯐꯝꯒꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯦꯕꯤꯂꯟ ꯁꯪꯂꯦꯟꯒꯤ ꯁꯤꯔꯤꯗ ꯐꯝꯗꯨꯅ ꯄꯣꯊꯥꯕꯁꯨ ꯌꯥꯎꯈꯤ ꯑꯁꯪꯕ ꯅꯥꯄꯤꯒꯤ ꯄꯥꯛꯂꯕ ꯂꯝꯍꯥꯡ ꯊꯥꯕꯜꯒꯤ ꯐꯖꯕ ꯃꯔꯛꯇ ꯁꯩꯔꯦꯡꯒꯤ ꯃꯌꯦꯛ ꯈꯔ ꯄꯥꯏꯁꯤꯜꯂꯛꯏ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯨꯗꯛꯀꯤ ꯁꯨꯔ ꯑꯃ ꯐꯥꯔꯒ ꯏꯁꯩ ꯑꯣꯟꯊꯣꯛꯇꯨꯅ ꯉꯪꯂꯝꯃꯤ ꯄꯔꯦꯡ ꯈꯔ ꯍꯦ ꯏꯃꯥ ꯀꯪꯂꯩ ꯏꯃꯥ ꯅꯪꯅꯤ ꯃꯥꯂꯦꯝꯒꯤ ꯂꯥꯏꯔꯩꯄꯥꯛ ꯆꯤꯡꯂꯩꯄꯥꯛꯀꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯀꯦꯇꯨꯀꯤꯒꯨꯝ ꯂꯩꯅꯝ ꯆꯥꯎꯕꯤ ꯅꯪꯅꯤ ꯃꯥꯂꯦꯝꯒꯤ ꯂꯥꯏꯔꯩꯄꯥꯛ ꯃꯥꯂꯦꯝꯒꯤ ꯂꯥꯏꯔꯩꯄꯥꯛ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯣꯔꯣ ꯀꯕꯤ ꯆꯪꯂꯕ ꯑꯩꯒꯤ ꯋꯥꯈꯜ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥꯏꯈ꯭ꯔꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯏ ꯁꯣꯕꯤꯡ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯅꯨꯄꯤꯒꯤ ꯈꯪꯇꯥ ꯇꯥꯔꯛꯂꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯕꯨ ꯍꯥꯠꯂꯒꯦꯔꯣ ꯃꯤ ꯑꯍꯨꯝꯇꯅꯤ ꯍꯥꯏꯔꯒ ꯁꯦ ꯇꯣꯛꯑꯣꯕ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯂꯦ ꯅꯧꯊꯕ ꯋꯥꯉꯥꯡꯅꯤ ꯁꯦꯜ ꯍꯥꯞꯆꯅꯤ ꯃꯔꯥꯏꯅ ꯁꯦꯟꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯍꯥꯛ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯌꯨꯝ ꯌꯧꯕ ꯉꯝꯗꯕ ꯇꯥꯔꯦ ꯊꯤꯟꯕꯤꯒꯦ ꯊꯤꯟꯕꯤꯒꯦ ꯃꯤ ꯀꯌꯥ ꯂꯩꯔꯤꯕꯒꯦ 6 ꯋꯥꯠꯂꯤ 6 ꯋꯥꯠꯂꯤ ꯍꯥ 6 ꯇꯣꯛꯑꯁꯤꯕ 6 10 60 ꯅꯨꯄꯥ ꯑꯃꯅ ꯃꯔꯛ ꯊꯠꯇꯨꯅ ꯁꯝꯊꯔꯛꯏ ꯂꯨꯄꯥ 60ꯗꯤ ꯐꯪꯒꯅꯤ ꯈꯔꯗꯤ ꯈꯥꯡ ꯑꯍꯤꯡꯒꯤ ꯐꯖꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩ ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯄꯦꯕꯤꯂꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯈꯤ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯁꯥꯎꯅꯤꯡꯂꯛꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯦꯕꯤꯂꯟ ꯇꯝꯅ ꯆꯪꯁꯤꯜꯂꯨꯏ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯏ ꯎꯔꯛꯏ ꯃꯨꯁꯤꯕ ꯃꯣꯝꯕꯇꯤ ꯑꯃ ꯑꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡ ꯃꯌꯥꯗ ꯌꯨꯡꯂꯤ ꯍꯛꯆꯥꯡ ꯃꯈꯥ ꯊꯪꯕ ꯁꯔꯨ ꯑꯣꯏꯔꯞꯅ ꯑꯃ ꯌꯨꯡꯂꯤ ꯕꯣꯔꯥ ꯑꯄꯥꯛꯄ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯃꯩꯉꯥꯜ ꯑꯗꯨꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯕ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯃ ꯎꯔꯛꯂꯦ ꯃꯤꯠ ꯎꯏꯁꯤꯟꯕꯤꯌꯨ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯑꯃꯨꯛ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯐꯖꯔꯕ ꯏꯊꯛ ꯏꯐꯣꯝ ꯍꯧꯔꯕ ꯅꯨꯄꯤ ꯑꯃ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯑꯃ ꯍꯤꯔꯣꯏ ꯀꯌꯥꯒꯤ ꯅꯧꯔꯦꯜ ꯍꯤꯔꯨꯕꯥꯛꯇ ꯀꯔꯤꯅꯣ ꯌꯦꯡꯍꯩꯕꯗꯤ ꯅꯠꯇꯦ ꯍꯤꯅꯥꯎ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯔꯣꯏ 6-8 ꯄꯔꯦꯡ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯅ ꯌꯥꯔꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯦ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯗꯤ ꯅꯨꯄꯥ ꯑꯃꯅ ꯄꯨꯔꯛꯂꯕꯁꯨ ꯊꯦꯡꯅꯔꯨꯕ ꯃꯤ ꯀꯌా ꯃꯅꯤꯡ ꯈꯣꯝꯗꯨꯅ ꯍꯣꯞꯆꯤꯜꯂꯒ ꯅꯩꯊꯠꯄꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯗꯕ ꯉꯝꯗꯦ ꯈꯥꯡꯕ ꯇꯥꯕꯅꯤ ꯃꯌꯥꯝꯒꯤ ꯃꯥꯜꯆꯥꯡ ꯑꯣꯏꯅ ꯈꯟꯅꯩ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯆꯠ ꯑꯣꯛ ꯈꯔꯅ ꯍꯥꯏꯖꯤꯟꯅꯔꯛꯄ ꯃꯥꯜꯂꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯅꯈꯣꯏꯕꯨ ꯅꯆꯟ ꯅꯆꯦ ꯂꯩꯇꯕ꯭ꯔꯣ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯅ ꯍꯥꯏꯖꯩ ꯀꯅꯥꯁꯨ ꯇꯥꯕꯤꯗꯦ ꯅꯨꯄꯥ ꯑꯃ ꯍꯧꯒꯠꯈ꯭ꯔꯦ ꯃꯊꯪ ꯂꯦꯞꯂꯤꯕ ꯍꯤꯔꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯍꯧꯒꯠꯂꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯏꯟꯊꯨꯈ꯭ꯔꯦ ꯍꯤ ꯍꯣꯟꯕ ꯍꯧꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯏꯈ꯭ꯔꯦ ꯍꯣꯇꯦꯜ ꯕꯣꯏ ꯕꯣꯂꯥꯅ
इमांग थमलंबा तल चागनी चा थकनी हाइबा काउरुरे तल चाबा हौगले चा सिंगना अैगी मित्येंग अमुक हाइदोख्रे नुपी अमदा अदुक याम्बा नुपाना नैथत्कदबगी ngairibadu yamna tukacharae minungsi poklai pau thodok adugi marumda punsi wari gi sahitya amadi leiramba tabani soidanama ai kari tawsige khalai manung sangure miyamni khatna sainaruba natai saroi police thiruge haiduna lona paktharaga haidorakle khara satlaga amuk khalai police na hena natai saroidra adudi fana oktabi oirabasu nupi adu kaningi kanagi masal maseni karigumba ai makki isal ise oiramnabadi aina kari tawgani aingonda wakhal ama laknami nungdum mari manga kholle Babylon manaki khongnang marum amada lole tingi yum thakta nungdum masoba ama ani langkhatlaga khanglaw lawi police police somda lakpiro manungda leire asi manungda thenglaba matamda lawkhiba khonjel amotpa aranba chatpa mayam adu pakhatnaraduna mafi marol pairaga senthoknakre aina lumduna masing thire sukre nupi adudi thorakpu ukhide wanthakramale nuksi chawba nupa sing aduna upul waiful marakta nupi adu hundokpiramle hanna yengbiramdre singnei sensu sotpiramlagani hoi karbar haibasidi baki su tawdaba yade mi gi hingnaba karbar karamna sairugani karigi maral sirugani amabu oirabasu aina mabu lawsing tawduna kanbi hore matungdi kari tawba tai sang manungda sangle mayek sengna urakle khusemgi leiteng yauna phajabagi mathakta masagi phajraba maithong mamit uisankre maya karamle sor thabet holai tanoi raba hakjangi phibam kairaba maong mato aihak sangsinduna yengningba pokhide manak tariba inafi aduna masa pumba kupsinbiraga gyan tana hodoknabu hotnarami ise se hogalo mayam loi chakre nupi adu khumlakte aina ngahak khallaga masa nomduna hodoi hoi ise hogalo mayam loi chakre nupi adu mamit pangthorakle aphinga phai oina longna hogalakle phamna buhanai mathabaktagi phi adu sarna thakki mahakna phi adu singkhatpa tawdana aibu munna yenglakle sauna hanglai nangdi phangudraba ai yamna sauninglai pinglauki aina mabu sairaga khobakna thajinki hey oktabi nangbu sirani haiduna kanbiba lakpani aibu kari oinu ure nang police ta pibura ai lankre ai punga piyo police ta pibigano ai hinglaroi nupi aduna asi hairaga mafi marol tasin khomjinduna hairei aina oktaba singoina khallure phare kai lamdagini se mahakna maming matha amadi leifam sengna dum taki aina khangjin hawe lamphel leikai gi leima sahar gi leirangbi kaya kuire sinpamse kuire karigino nang kanano leirangbi na marau leina hanglei karigi adu kuptharibano nate adombo kanano ai punsigi paumi hoi isegi punsigi pau wari karino karigi amot palam sa sadibano ai ginupana thadokpane ai yamna ngaklami mabu munna yenglaga hange kari nangi nupana yariba Saisu makhong ise leirangbi punsi wari aigi wahangi paukhum phana kuina ngairammi mahak tuminna leikre
ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯦ꯫ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯕ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯁꯪꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ, ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯩꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯒ ꯃꯅꯥꯛꯇ ꯂꯦꯞꯂꯨꯏ꯫ ꯂꯩꯕꯤꯍꯧꯔꯣ, ꯊꯤꯟꯕꯤꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯑꯍꯤꯡꯁꯦ ꯊꯦꯡꯂꯦ, ꯑꯩꯍꯥꯛ ꯏꯆꯦꯕꯨ ꯊꯤꯟꯖꯒꯦ꯫ ꯅꯇꯣꯝꯇ ꯀꯔꯝꯅ ꯆꯠꯀꯅꯤ? ꯃꯤ ꯑꯇꯩ ꯊꯦꯡꯅꯔꯕꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯄꯥꯞ ꯆꯦꯟꯕꯤ ꯑꯩꯇ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯏ ꯁꯪꯂꯒꯅꯤ꯫ ꯁꯥꯌꯥꯝ ꯊꯦꯡꯅꯕꯒꯤ ꯀꯔꯤꯁꯨ ꯀꯤꯕ ꯂꯩꯇ꯭ꯔꯦ꯫ ꯂꯩꯔꯥꯡꯕꯤ ꯀꯞꯂꯦ꯫ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯆꯠꯄꯗꯤ ꯂꯦꯞꯇꯦ꯫ ꯑꯩꯁꯨ ꯑꯗꯨꯝ ꯃꯅꯥꯛꯇ ꯆꯠꯂꯦ꯫ ꯏꯆꯦ, ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯥꯕꯨ ꯑꯃꯗꯤ ꯏꯁꯥ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯇꯥꯗꯗꯤ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯣ? ꯇꯧꯗꯦ꯫ ꯃꯔꯝ ꯍꯪꯂꯛꯀꯅꯨ꯫ ꯑꯣ, ꯑꯋꯥꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯀꯔꯕꯥꯔꯗꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ? ꯁꯦꯟꯊꯪ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯁꯦꯟꯊꯪ ꯆꯪꯗꯦ꯫ ꯏꯁꯥꯅ ꯁꯦꯟꯂꯦꯞꯅꯤ, ꯁꯦꯟꯊꯪꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯡꯕ ꯀꯔꯕꯥꯔꯅꯤ꯫ ꯃꯇꯨꯡꯗꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯆꯦꯡ ꯈꯩꯒꯦꯔꯥ, ꯅꯨꯡ ꯂꯩꯉꯣꯏ ꯍꯣꯟꯒꯦꯔꯥ, ꯍꯣꯇꯦꯜ ꯐꯝꯒꯦꯔꯥ, ꯑꯃ ꯇꯧꯕꯅ ꯐꯖꯕ꯭ꯔꯥ? ꯍꯣꯏ, ꯍꯣꯠꯅꯖꯒꯦ꯫ ꯑꯩꯁꯦ ꯃꯍꯥ ꯄꯥꯞ ꯆꯦꯟꯕꯤꯅꯤ꯫ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯍꯧꯖꯤꯛꯄꯨ ꯃꯄꯥꯟꯗ ꯂꯩꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯁꯦꯜꯁꯨ ꯃꯥꯡꯂꯦ꯫ ꯀꯞꯀꯅꯨ ꯏꯆꯦ, ꯍꯤꯡꯅꯕ ꯇꯣꯉꯥꯟꯕ ꯄꯥꯝꯕꯩ ꯑꯃ ꯂꯥꯛꯄ ꯌꯥꯏ꯫ ꯍꯣꯏ, ꯁꯣꯝꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯕꯣ ꯁꯒꯣꯜꯕꯟ, ꯃꯦꯂꯩ ꯀꯧꯏ꯫ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯂꯨꯅ ꯈꯟꯖꯩ꯫ ꯏꯁꯥꯕꯨ ꯁꯝꯄꯠꯅ ꯁꯛ ꯇꯥꯛꯂꯒ ꯃꯈꯥ ꯆꯠꯊꯩ꯫ ꯑꯩꯕꯨ ꯆꯤꯡꯅꯕꯤꯒꯅꯨ, ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯖꯒꯦ꯫ ꯆꯤꯡꯅꯕ? ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯁꯥꯕꯨ ꯃꯤꯇꯣꯞ ꯑꯃꯅ ꯏꯖꯠ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕ ꯆꯤꯡꯅꯕ ꯂꯩꯖꯗꯦ꯫ ꯁꯦꯜ ꯂꯧꯍꯧꯕ ꯑꯗꯨꯒ ꯍꯛꯆꯥꯡ ꯌꯣꯟꯕꯇꯅꯤ꯫ ꯑꯩꯅ ꯐꯥꯒꯤ ꯇꯧꯈꯤ꯫ ꯑꯋꯥꯕꯅꯤ꯫ ꯑꯩꯗꯤ ꯄꯩꯁꯥ ꯌꯥꯎꯖꯗꯦ꯫ ꯃꯩꯇꯩ ꯏꯆꯜ ꯏꯆꯦꯒꯤ ꯍꯛꯆꯥꯡ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯖꯗꯦ꯫ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯤꯕ꯫ ꯉꯁꯤꯁꯨ ꯁꯦꯜ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ꯭ꯔꯥ? ꯂꯨꯄꯥ 100ꯗꯤ ꯅꯨꯡꯊꯤꯜꯗ ꯐꯪꯈ꯭ꯔꯦ꯫ ꯐꯩ, ꯌꯥꯝꯅ ꯐꯩ꯫ ꯊꯥꯗꯣꯛꯅꯕꯗꯤ ꯇꯧꯕꯤꯌꯨ꯫ ꯍꯛꯆꯥꯡꯅ ꯃꯟꯕ ꯅꯨꯃꯤꯠꯇꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯅꯥ, ꯏꯆꯦꯒ ꯁꯝꯅꯔꯨꯕ ꯀꯌꯥꯁꯨ ꯈꯨꯟꯅꯥꯏꯒꯤ ꯐꯠꯇꯕ ꯃꯍꯤꯛ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯀꯨꯏꯕ ꯌꯥꯕ ꯀꯔꯕꯥꯔ ꯅꯠꯇꯦꯗ꯫ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯒꯤꯗꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯤꯡꯕꯗ ꯀꯣꯝꯕ ꯄꯣꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯃꯃꯩ ꯑꯩꯒ ꯂꯩꯔꯥꯡꯕꯤꯒ ꯆꯠꯃꯤꯟꯅꯈꯤ꯫ ꯋꯥꯔꯤ ꯀꯌꯥ ꯃꯊꯪ ꯃꯊꯪ꯫ ꯃꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯨꯏ꯫ ꯑꯩꯍꯥꯛ ꯇꯨ ꯆꯨꯡꯈꯤ꯫ ꯊꯃꯣꯏ ꯁꯣꯛꯂꯕ ꯏꯃꯨꯡ ꯑꯃꯒꯤ ꯁꯛꯇꯝ ꯃꯤꯠꯂꯨꯗ ꯄꯤ ꯏꯍꯧꯔꯛꯈꯤ꯫ ꯂꯩꯔꯥꯡꯕꯤꯒꯤ ꯃꯌꯨꯝ ꯊꯣꯡꯒꯥꯜꯗ ꯊꯥꯎꯃꯩ ꯂꯦꯟꯇꯟ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯃꯁꯛ ꯃꯆꯨ ꯑꯣꯜꯂꯦ꯫ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯔꯦ꯫ ꯀꯨꯏꯅ ꯅꯥꯔꯨꯕ ꯃꯥꯜꯂꯦ꯫ ꯕꯦꯔꯤ ꯃꯆꯩ ꯑꯃ ꯆꯤꯡꯂꯒ ꯐꯝꯂꯝꯃꯤ꯫ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯂꯩꯔꯥꯡꯕꯤꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯅꯨꯄꯥ ꯑꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯝꯂꯛꯂꯦ꯫ ꯂꯩꯃ, ꯅꯪ ꯂꯥꯛꯑꯦꯗꯅ? ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯂꯁꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯉꯥꯡꯅꯤ꯫ ꯁꯤꯅꯦꯃꯥ ꯌꯦꯡꯉꯨꯔꯦ꯫ ꯂꯩꯔꯥꯡꯕꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯖꯍꯧꯔꯒꯦ꯫ ꯏꯕꯨꯡꯉꯣꯁꯤꯅ ꯀꯌꯥ ꯁꯨꯕꯅꯣ? ꯂꯩꯔꯥꯡꯕꯤꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯈꯤ꯫ ꯆꯨꯝꯃꯤ, ꯍꯪꯂꯤꯕ ꯋꯥꯍꯪ꯫ ꯁꯟ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯔꯕꯗꯤ ꯐꯪꯕ ꯇꯥꯕꯅꯤ ꯑꯊꯤꯕ ꯕꯗꯅꯥꯝ꯫ ꯑꯩ ꯃꯥꯕꯨ ꯌꯦꯡꯉꯤ, ꯋꯥꯗꯤ ꯉꯥꯡꯈꯤꯗꯦ꯫ ꯂꯩꯔꯥꯡꯕꯤꯅ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯠꯇꯦ, ꯅꯠꯇꯦ, ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯗꯨꯕꯣ? ꯌꯥꯝꯅ ꯆꯝꯕ ꯄꯥꯈꯪꯅꯤ꯫ ꯐꯔꯦ, ꯂꯦꯡꯁꯤꯜꯂꯁꯤ꯫ ꯂꯩꯔꯥꯡꯕꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯆꯪꯁꯤꯟꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯩꯁꯨ ꯑꯗꯨ ꯈꯨꯡꯒꯠꯇꯨꯅ ꯄꯤꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯩꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯈꯪꯍꯧꯗꯅ ꯎꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯈꯨꯠꯅ ꯆꯩꯁꯨꯒꯤ ꯃꯇꯦꯡ ꯂꯧꯔꯛꯂꯦ꯫ ꯂꯩꯔꯥꯡꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯗꯨꯅ ꯆꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯕꯤꯅ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯊꯣꯛꯂꯝꯃꯤ꯫
Magi mityeng adu arthana thalle. Piramna thumalame. Matay manaw sangkibadu yenghawi. Thangway mengalda saisu makhong ama turoy ngaroi satlibadu awaba warini. Ayhak isa pumba koktagi ton phawba tusung lai. Mitta pigi irase lai. Kanglay yumthom khudingda hengliba punsigi paw wari. Phana kuina lepki thamoy sokna halak pataki. Leirang bigi awaba punsigi paw sahitya. Kanglay paw mina matam kuina dagi khangkrabani. Mabu karamna sayrugani. Karamna paw thodok irasigi. Sahi ani mamangi leirangbi. Ngasisu hainakiba sinpham thadokpa ngamdri. Ngarang ahingdagi Irangzauga Sankar Hotel da lekminarami. Lairabi ise. Ahingi amotbi. Lupa kya puraga mayum maikay pangani. Thariki Sangom. Hotel boyna nauna puthorokpa sa glass ama. Imangda lairiba table da thamnamle. Ayhak losing lakle. Hanagi inglaba sa adu ising thakpadawna gra singsille. Ningsing warigi tamna haidokluraba mityeng. Phongphong saba sa adu amuk anirak singsille. Puk manungdadi ay nga sa anisu tosinarabani. Pai, nungsit kabagi wafam laiti. Siraba matamda pot makhan bahunade. Kuchaw thaba lairaba imungki usaw. Saba ngamdaba lukhak mayam khongbanda haidokpaduna khunai asibu lairahanbani. Sa glass thangkok tawbadu lemlibani haiduna khangaida thamlamba honabra. Seldi phuklawkini. Glass tengna thakdo. Ikhang khangawdana hotel gi thong thingjilai. Mapaldagi dang. Mai haigatuna ngahaktang yengloi. Thoina thausaruba tawkide. Thong ahobada manager na hairap septhaduna yengluraga thong panariba magi boy amada hangdoknaba khudam pirei. Boy aduna kithikirum tawraga thong hangdokle. Nupi ama masak khangi. Thaubalgi ine tharekni. Namit khudingi uraba ineni. Hobe sangsilai. Sangom anauba drum ani khak purai. Manung changlai. Sankar gi mamangda leplei. Manager Sankar na makok naladuna nokphet tawrai. Ina thare. Ngasidi hotel hartal tawre. Sangom lauraroi. Asukwana thopaldagi puraklaga. Kari wano ne babu. Inena makhata na haise. Lupa samadang di piho. Nangi mamado kumlaina na aduna leirabani. Hidak leidaba yade. Hanagi senpam madu khara sengdok piho. Hanagi do kona lauda. Ngasidi posite. Mapanda puthokro. Lauraroi. Naharo laklabadi hotel mai sakani. Ahay mahi sumzilaga sangom sana sanaba lahoroba. Isingi sarukna henbaduna sana sarabadi barap tawna mahi tap tarani. Lairaba haibasidi asumba leite. Isingnabudi khara henkre. Sa thakpagidi aidana. Ine sa adu ine khoigi nasana suda adum hawi haiduna thai. Ising kharabu yansinbada kaidi. Aikhoidi tonganba sangomgi sa thai. Sankargi karemga thainaba wangang taduna leiba hinaraktre. Haugatlaga phusira khalai. Pukning phathaba tarami. Sa adu thakning lagtre. Tal sabadi loikrabani. Amasu sakige khankibani. Sauning bana kaudre. Thakpa haugatluraba sa glass adu table mathakta taklauna makhol thokna thadaki. Khanghodana glass kaikre. Sa haidokre. Ayhak haugatuna thorakne. Table mathakta diary yawa packet adu tap pairaga manager gi manakta sangsinra leploi. Lupa tara sa pinot ama pisili. Sankarna aigi moong matau ukre. Ngalap na hangle. Kari tawre. Melay sahib.
ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯂꯨꯗꯦ ꯑꯩꯁꯨ ꯏꯅꯦꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯏꯅꯦꯒꯤ ꯍꯥꯟꯅꯒꯤ ꯁꯦꯟ ꯈꯔ ꯑꯗꯨ ꯄꯤꯕꯤꯈꯣꯗꯅ ꯃꯍꯥꯖꯟ ꯑꯆꯧꯕ ꯅꯪꯅ ꯂꯥꯏꯔꯕꯤ ꯏꯅꯦꯗꯒꯤ ꯁꯪꯒꯣꯝ ꯁꯣꯠꯂꯒ ꯏꯁꯤꯡ ꯍꯦꯟꯅ ꯑꯃꯨꯛ ꯌꯥꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯤꯊꯛꯂꯤ ꯍꯥꯏꯕ ꯈꯪꯗꯕ ꯅꯠꯇꯦ ꯀꯥꯎꯒꯅꯨ ꯁꯪꯀꯔ ꯀꯗꯔꯒ ꯀꯔꯕꯥꯔꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯅꯈꯣꯏꯅ ꯑꯆꯧꯕ ꯀꯗꯔ 이니에나 까다르 마사니 파레 ꯆꯠꯂꯒꯦ ꯁꯦꯠ ꯍꯜꯂꯣ ꯕꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯇꯜꯂꯝꯃ ꯆꯥ ꯒ꯭ꯂꯥꯁ 2 ꯐꯪꯍꯟꯕꯒꯤ ꯂꯃꯟ ꯇꯣꯜꯂꯦ ꯃꯦꯂꯩ ꯁꯥꯍꯦꯕ ꯁꯥꯎꯕꯤꯔꯅꯨ 이네가 ꯀꯣꯏꯅꯗꯦ ꯍꯥꯏꯗꯨꯅ ꯁꯨꯝꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯆꯥ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯃ ꯄꯥꯏꯕꯤꯈꯣ ꯁꯪꯀꯔꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯥꯏꯍꯥꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯈꯣ ꯌꯥꯔꯦ ꯆꯠꯂꯒꯦ ꯁꯣꯏꯕꯗꯒꯤ ꯒ꯭ꯂꯥꯁ ꯀꯥꯏꯈ꯭ꯔꯦ ꯃꯗꯨꯒꯤꯁꯨ ꯀꯌꯥꯅꯣ ꯀꯛꯍꯧꯔꯣ ꯒ꯭ꯂꯥꯁ ꯀꯥꯏꯕꯒꯤꯗꯤ ꯂꯧꯖꯔꯣꯏ ꯂꯧ ꯑꯩꯅ ꯁꯣꯏꯈꯤꯕꯅꯤ 이네 ꯊꯥꯔꯤꯛꯅ ꯇꯤꯡꯉꯛ ꯃꯥꯌꯣꯛꯅꯗꯨꯅ ꯁꯪꯀꯔꯗ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯔꯛ ꯃꯔꯛꯇ ꯃꯥꯒꯤ ꯁꯪꯒꯣꯝ ꯗ꯭ꯔꯝꯗꯁꯨ ꯌꯦꯡꯖꯩ ꯄꯥꯈꯠꯆꯕꯒꯤ ꯃꯇꯧꯅꯤ ꯁꯪꯀꯔꯒꯤ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯛꯂꯦ ꯏꯀꯥꯏꯔꯞ ꯇꯧꯔꯦ ꯆꯥꯒꯤ ꯒ꯭ꯂꯥꯁꯀꯤ ꯑꯃꯗꯤ ꯇꯜꯒꯤ ꯁꯦꯜ ꯀꯛꯍꯧꯔꯒ ꯂꯨꯄꯥ 9 ꯍꯜꯂꯛꯂꯦ ꯂꯣꯏꯅꯅ ꯂꯨꯄꯥ 100 ꯆꯠꯄꯤ ꯑꯃ ꯎꯄꯨꯕꯥꯛꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯒ 이네ꯗ ꯄꯤꯔꯦ ꯋꯥꯗꯤ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯩ ꯊꯣꯔꯛꯂꯦ 이네ꯁꯨ ꯗ꯭ꯔꯝ ꯃꯀꯛ 2ꯗꯨ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯃꯈꯨꯠ 2ꯅ ꯌꯥꯜꯂꯒ ꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯂꯦꯞꯂꯔꯦ ꯁꯪꯀꯔ ꯍꯣꯇꯦꯜꯒꯤ ꯊꯣꯡ ꯑꯗꯨ ꯒꯝ ꯒꯝ ꯍꯥꯏꯗꯨꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯄꯨꯅꯥ ꯄꯥꯟꯁꯤꯟꯈ꯭ꯔꯦ 이네ꯒ ꯑꯩꯒ ꯉꯥꯏꯍꯥꯛ ꯂꯦꯞꯃꯤꯟꯅꯩ ꯁꯤꯟ ꯑꯁꯤ ꯊꯨꯝꯄꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯕꯦꯔꯤ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯂꯒ ꯆꯝꯗꯨꯅ ꯊꯛꯏ ꯀꯗꯣꯝ ꯆꯠꯁꯤꯒꯦ ꯈꯜꯂꯤ